पाउसेद यमफम ओइबा मरु ओइबा पाउ खरा अपडेट तौजरी मोइरांगदा लेरिबा आईएनए की हेडक्वार्टर ओइरंबा मफम असी लुपा करोड़ 35 चंगदा वर्ल्ड क्लास की थागदा टूरिस्ट सेंटर ओइना सेमगलागनी सब मिनिस्टर मोइरांग केंद्र की मनंग चना मोइरांग कोंजेंगबम लेखायदा लेरिबा कुमजा लिसिंग अमगा चांपनिफुगा मरीदा इंडियन नेशनल आर्मी आईएनए की हेडक्वार्टर ओइरंबा मफम असी वर्ल्ड क्लास की थागदा टूरिस्ट स्पॉट अमा ओइना लुपा करोड़ 35 चंगदा सेमगलागनी आइना चीफ मिनिस्टर एन बिरेन फोंदोखरे वाफम असिंगासी नोंथिल चीफ मिनिस्टर बिरेन लुचिंगदुना आईएनए की अरिबा हेडक्वार्टर ओइरंबा मफम असी हागथेंगना यंगसिनबगा लोइनना पामिसिंगदा फोंदोखिबने चीफ मिनिस्टर मखा ताना पामिसिंगदा फोंदोखिबदि मोइरांग कोंजिंगबम लेखायदा लेरिबा आईएनए की हेडक्वार्टर ओइरंबा मफम असी की पाकचाव स्क्वायर फीट लिसिंग अनि चामरी निफुगा हमदोइने यामना गक्लिबदि मफम अदुदा लेरिबा जम्बू ओइरिबा इमुंगी बिहोइसिना कुमजा लिसिंग अमगा चापन निफुगा मापनगे पृथ्वीगी अनिसुब लंजाउदा जापान का सोखनाखिबा लानफम मदुदा बोम थादरपदगी बोमना पांदुना सोखलबा जुमदु ngasi फावबा प्रिजर्व तौदुन थमलंबा असिने इमुंग असिगी मियोइसिना नेशनलिज्म द जुमफम ओइदुना जुमबु जुम असिबो प्रिजर्व तौदुना ngasi फावबा टेकता कायदना थमलंबा असे थागरिंगाइनि अमदि लैखाइगी मियोइसिना लौरंबा थौथांग अदुसु लैगाकना थागलि आइखे चीफ मिनिस्टर हाई इंडियन नेशनल आर्मी आजाद हिंद फौज की लुचिंगबा नेताजी सुभाष चंद्र ब्रिटिश की मकुतगे भारत की निंगतंब फंगनब सोखनाखिबा लानफम मदुदा आइंगोंद ईपीयू निंगतंब पीगे हाइबगी पांदमद जुमफम ओइदुना ब्रिटिश का लानथेंगनाखिबने अदुगुंबा लानफम अदुगी आईएनए की हेडक्वार्टर ओइकिबा मोइरांग कोंजेंगबम लेकाइगी मफम असी लेबाक असी ओइना ख्वाइदगी लुबा मफम अमनि आइके चीफ मिनिस्टर हाई मफम असिबु ngak senduna लैरिबा जम्बोसिना मफम असिद टूरिस्ट सेंटर अमा सेमगटके हाइबदा हराव हराव याकिबा लोइना पिफम थोकपा लमगे कंपनसेशन खरा पेरगा निंगथिना सेमगट पियु हरकबा असे यामदा थागरिंगाइने मदुना हारिबा आईएनए के हेडक्वार्टर और मफम असी इलेक्शन कोड ऑफ कंडक्ट लाक्टुगी की ममंगदा टूरिस्ट स्पॉट अमा ओइना सेमगटकने हारिबा मफम असे पृथ्वी के अनिसुब लंजाउदा आईएनए का खुसम नदुना ब्रिटिश की मथक्ता लान सोनकिबा जापानीज सिंगिसु मरुइबा मफम अमनि मदुना जापान दगी टूरिस्ट क्या अमलाक्तुना मफम असी यंगजनबगी खुदोंचाबा अदुसु मफुंग फाना फांगननबा होनरगनी हाइगे अतोप पाउ अमदना यम लैजत्रबम योइदा जुम सादुना एन पॉइंट खुसेनखरे कोंड्राकम केंद्र की मनुंग चना जुमनाउ खुनाउदगी सगुलसेन लोकोंड्रो एलाइस इबोंगी जुम कुमजाली सिंगनी तारागा तरेता थोखिबा इसिंग इसाउना चेंथाखिबदगी जुम लैतबगी अवाबा मयुकनदुना लैरखिबा दो केंद्र सिगी सोशल वर्कर अमोइरिबा नोंथोंबम राजेंद्रो एलाइस बॉयगी मीटिंग मखद नौना साबा लोइरबा जुम अमंगसी इमुंग मनुंगी मियोइसिंगदा खुसेनखरे केंद्र सिगी एमएलए द जुम साबिननबा हाइजरबदा ताबिदबदगी सोशल मीडिया की प्लेटफॉर्म अमोइरिबा फेसबुक तो वकतपा थेंगनबदगी सोशल वर्कर नोंथोंबम राजेंद्रो की मियंग मखद जुम अदु सारगा ngasi खुसेनखिबनि आइरे हाइरोक्ता जुम थुगाइबगी थौंग बिमोलगी लिसिंग मखद लिसांग सिकना चथबा हिंसागी थौंगनि हाइरोक मंडल हौकिबा तांग कुनमपन की नमिदांग हाइरोक पार्ट 3 लितान वांगबद लेबा निथौजम बिमोल की जुम थुगारंबा अदो बिमोल मसागा लोइना मागी जाथंग मतुगिना हाइरोकता लिसांग सेना हिंसा सथरकपा मियोसिंग अदुना ओइरमले आइना बीजेपी हाइरोक मंडल नसिंद्र फ्रेंड्स क्लब ता पांगथोगिबा पाउगी मिफममदा सरुक जाखिबा हाइरोक पार्ट 2 दगी टीएस सना थोइना फोंदोखिबने मार मखा तारदुना थौदोगदु बिमोल मसाबंगना थोगनबनी हाइबगे सबजाबा खुदमदी नमित असिगी नमिदांग पुंग मापन अदोइद थोकसोम ध्रुबादा फोन तौदुना बिमोल मसागी जुम थोगाइरे आइबा तावरा आइना बिमोल मसा मंगना हंगलके मतमदुदा हाइरोकता इरांग अमता थोकते आइना कुमके मिनिट मरी मंगागी मतुंगदा हाइरोक पार्टी लेतार वांगबदा इरांग थोकपगे पाउताखे बिमोल की जुम थोगाइबगा मरी लैनबा थोकिबा थौदोगसी एक्स एमएलए एमओ केंद्रोगी खुलाई पाबा बिमोल का लोइनबा वर्कर सिंह बीजेपी हाइरोक मंडल की मिक्चत थेननबा सिनबा थौगनि आइगे नागालमरोमदा कांग्रेस की मतमदा पाइखलंबा थबक सिंहबो बीजेपी ना तौबा सादुना लेरे सैयद अनवर हुसैन ngasi lilong assembly constituency da कांग्रेस की मिरेप ओरिबा सैयद अनवर हुसैन की नोंगमगी ओइबा पॉलिटिकल कॉन्फ्रेंस अमा लिलोंग कांग्रेस कमिटी दा सिंदुना लिलोंग हवरेबी संप्रकोंग स्कूल कंपाउंड दा पांगथोखरे तारोमदुदा लिलोंग एसी दा कांग्रेस की मिरेप ओइगदरबा सैयद अनवर हुसैन हाई लिलोंग एसी असि डेवलपमेंट दा खुमांग चौसिनबा मियामगी अवा अना कया असि मदेंग पांगनबा मिरेप ओइना थोरकपने लमदम असिदा पालिबा बीजेपी लेंगाक असिना अफबा थबक कया तवी आइरगसु चिंदखक ngang कांग्रेस की मतम पाइखलंबा थबक सिंह बीजेपी न तौब सादुना लेरे लिलोंग एसी असि चखुटपा एसी एम ओनरबा मियामनासु
afaba mihut khallasi amadi manipur asisu afaba lenga amal lakna congress po sagat piu aigi tharumada da tongan bo congress ki CLP MPCC AICC ki leader singamade Said Anwar Hussein bo sagat pamyu kyana saruk yakhe atopa editorial ki kalam amada legang amasung miyamda asibagi khayat chong sinduna season ba honaroi dabane coronavirus ki anokba variant ama oriba Omicron asi aduki matik sectioningai oi yamna sandukan ba leina laisat amani aina World Health Organization na malem gi miyam da section warol thamkhre adoba manipur dadi kari matana chung dabagi phim da leire basi yamna lale hauzik sathi raba corona virus ki anoba variant am oriba Omicron gi matang ta manipur leina lokhat pam thokpa section thorang gi thabak sing adu chapcha na lokhana ba hona ga dabane loina na manipur miyam da award speed na laisat asida ki ngak thona na ba thorang sing adu so mamutana khanan ga dabani asumna tawfam thokpa tabak sing asi tawdana lengak amasung miyamna mikhalda ngaudun leiribasi yamna lali mikhalsu pangthona ba honase anoba beren asidagi su ngaktona ba thabak lokhan minase maduna tana hauzik nomagi miyam punbagi chang hengalakpa mikhal ga mari leitana pangthokpa campaign amade rally na singbada megi samudra oina tindana beren ase santhorokna bagi lambi yamna chawna phatpagum tawribasi yamna lale hauzik manipur gi miyamna covid-19 gi SOP ngana thabak tawdre miyam ayamba marks umnaraktre loinana social distancing angna chatre manipur ase covid laichat asigi green zone oirapa mafam amagum oina lawnaduna aduki matik komthok narakle anoba variant Omicron haribasi yamna section ngai oi haiduna Japan gi oina foreign visitors sing changlak pathengre loinana Israel gi wana su athingba thambaga loinana Morocco su lebak asida pairakpa flight sing athingba thamgre US amadi European Union gi member oiriba lebak sing da su South Africa dagi lakpa sing changlak pathengre maduna malengi oina leiriba chawkhala lebak sing anoba variant asida gi ngak thuna raba section thaprang gi thabu lokhat pagom Manipur dasu variant asi yaruktana balokhat pam thokpa section thorangi thabagadu chapsana lokhat pa chungani variant asi gi matang da haksan gi lamda malemgi oina khang hairaba miyosina pangdokpa amade WHO na thamlakpa wafam de Omicron variant asi chapchaba am khangdokpa ngamdre hanba phangba khudam gi matungina di variant asi mutation tawdun immune system response da landa sinduna miyu amada hena thuna sandokpa ngamme asigumba phibam asi yengluraga covid-19 gi mahik asina hena tamthiba phibam amu erakpa yabagi akiba lai haibasane adoba variant asina miyoiba khunaida sogalakadaba sing adu World Health Organization amati malemgi oina haksen gi maramda khang hairaba miyoisina phongdorakliba asi manipur laingak amadi miyamna jamna lumna lafam thoge loinan variant asi iramda manipur asida jawsilaktana ba lakhotpam thokba section tharok atu chapchana lokhana ba laingak amasung miyamna honase maduna tana lamdam asi covid-19 laichat free oiraba lamdam ama oina lauduna miyamna ka hena hedo herang kaduna election campaign da miyam khupna tinduna covid-19 gi SOP salak sana thogai ba tarabade anobu tamthiraba variant asi khayata takhiba yabagi akiba lai maramuduna manipur lekak amasung miyamna asibagi khayata songsin janaba honabagum tawribasi yamna lali khangna anoba variant asidagi ngak thonarba section tharangi thabagadu chapchana lokhatpana khwaidagi afaba oigane atop pau amadana MLA Local Area Development Scheme gi makada MLA laisio na faikat pathabak sing sangdorak na ba khangan khre komja lising ani taraga ni fan amadi lising ani taraga mapan gi MLA sang Local Area Development Scheme gi makada packet ki airiba wire fencing jawra set amadi water tank gi matang da assign works gi oiba status ado 43 Fongyear AC gi MLA su ariba Hill Area Committee gi chairman laisio kaising na sangdo kadabani aina Fongyear block na taksin ki bakal loina MP LADS scheme sing gi makada lairiba project sing azi packet ki balaite aire Fongyear Headquarter Village Authority ki Tangkhul Express Fongyear PTPO ki chairman amadi Fongyear Katamnok Long Sinduna Pangthoki Fresh Medabada Fongyear ki chairman ai block khudimukta piriba Khelo India ase Fongyear block tadi piba laitre namba sida pikre ana sandorkliba asige matangda MLA na sangdorpa pami aiki adubo Fongyear Public Cemetery singba mapung phana loisilaba thabak singi matangda MLA laisio kaisingbo tawbi malkhang potke maragasida NPF Naga Singidamak Lebriba Political Party ni MLA Kasim Basom Naga People's Front NPF asi Sakothorangi Tabak Kakta the Leptuna Politics Tobu Party Adunate Dubo Naga Miyam gi Political Right Kidamak Tabak Tobu Luina Lebriba Party Emani Ana Kasai Police the 7 Kasai District Council Constituency DCC NPF Nasindra Pangthokiba Nomagi Oiba Political Awareness Campaign Kamari Laina Chingai AC setting MLA Kasim Basuna Pangdokre
NPF की ओइबा मसागी प्रिंसिपल की मतंग द संतुक न तागला तुन भाग न मखातना आई NPF की पॉलिटिकल डायमेंशन से चौखट थौरांग की ओइबा येंगदगी हेना साने येंगदुना करिगंबा इशू अमा हेक्ता लाकु मतमदा मरी लेनेब पार्टी अतुन यानाना तानरिबा पार्टी असे NPF ने हाइके ngasi ki awareness camp aduda Santan Kohima AP NPF ki working president Samuel Rizom na luching ba team kasai DCC ki former ADC member Tringa An Phairim Tainem DCC ki former ADC member Karing Hor Baloi DCC ki ADC member Kapangfang Jemek Sagolmang village ki Kunja Singh NPF ki executive Singh Jauna Jotwing Party workers in Amadi Kunja Singh Saruyake Makatarakba Atopapao Madana Omicron na Sandopi Sang Helabazu Karam na Chokali Abagi Matang da Kangbangamdre Kahina Mi Paibiganu Razo COVID-19 pandemic ki Mari Lainana State ki Thagda Paugi Mifam Amangasi Lampel Pataliba RD Wing da Bangdokre Paugi Mifam Aduda Health Service ki Director Dr. K. Razona Fangdoki Bada Housing South Africa da Ilakpari Hanasingnaba Coronavirus ki Anova variant B1.1.529 mamingna Omicron kauba amalakre Laibak tara gamri da variant asi laikre aiba khangpagamle Manipur miyam ne mi paibigano variant asi ki maram da yamna munna khangba oidre variant asi yamna thuna sandokan ba oi aibadi khangpagamle adoba masina yamna kangani aiba natragana kari warpi yai aiba tudi khangpagamdre Oirakle ba phibab asida Ministry of Health and Family Welfare da November Chachet Konipan the notification wthok December session Amadagi Bharat Pumbada Chanaba Hogadaba COVID ka Maritanaba guideline pikre Manipur ki wanasu Hanagi protocol link the Nasatnari Hausi Manipur da Reski State ki Munipal Lady Magoedu Kangpukpida Ama Senapadida Ama Impal West Ahum Amade Impal East Ahum Lady Makoisingasi Israel New Zealand Bangladesh Amade Emirates State Taki Lakpane Loinana Surveillance su Hauhe Manipur da mi ama sanglakpada pung hompodrani thoki marungda RT-PCR negative oigadabani online da self declaration tawgadabani namit taramari gi mamangda chalubasing gi story lawgani makoina Manipur yorokpa matung namit nipani leiraga RT-PCR tawgani maduda negative oirabadi namit tarini home isolation tawangani karigumba positive oramlabadi genome sequencing thagani master positive oirabadi lokotpam thokpa thabak lawatgani Ministry of Health and Welfare na piba guideline gi matungina website ama pire website asida matam gi oiba COVID ki phibam sing utkani masisu mipum khudimala section yengchenna ba chupangdoke Tharomadu the additional director sing state mission director joint director sing deputy director sing administrative officer chief finance officer amadi COVID-19 and development further gi team leader sing saruyake Nagalamarum the miyoi taraga taret positive oiki miyoi amalai kide Hauki bapung kunmari is the miyoi lising amaga sampan kungapapan COVID-19 test awada miyoi kontramathoi nauna COVID-19 positive boy kibaga loidana positive rate chada amadasmik taruk talairi Hauki bapung kunmari is the lecture asida miyoi amakak tamuk sian ki haina Manipur langa ki health department ki report na haire Hauki bapung kunmari is the positive boy kibasing atu Bishnupur district da ani Impal West da taragamapan Senapati Tabalamus ukrul dagi amamamne Laikitrapami adu Impal is dagine haire Yana ki pa wanga trabadi khongjang makha sathagani achum Haukiba November kun mga da asum ansam amadi KSO General Headquarter gi mihut sung Manipur langa kawari sana dun yana ba purakhibo wafum singasi Athoma matam da thabak don thok trabadi patam khara ki oina lep tun leiruwa asum ki khongjang makha tana sangsilak pada thokpa phapata ki teksak lagakna bogata bani haida asum na phongdorak le Asum ki Information and Publicity Secretary Thamillen Tawangilna Thadorakpa Cherolamana Hai Haukiba November kun makadana kalani ki barakta wari sanabada yanaba purakiba wafam singadu lengana athubada thabak to onthoktuna winter session ki matam athubada lepkadabani Maduna Trapati Manipur lengak asina state asida kundariba singmi singbu apangba siwani haina lawgani Maramasina pamangai ki matamda lengak asin lamda masiki singmi singi thajaba hanjen bangan bagi thabagadu amukana sathabigano Haukiba kumja lising anitara mangagi August 3 Manipur lengak na emergency assembly session kauduna yamna sahit nira bill ahum pokatun nabit humni ki manungda chanhan kiba laikrabane handak hills areas committee na Pokhalatiba ADC Bill 2021 asina singa masung tamda lairiba sakotpagi khenaba si muthanadaba honabane masida sunatana state asigi apunba lamgi saruki chada marfu darada lairiba
Missing Sada di Fuga Matoi, Asiki Pangpam Tokpa, Huxing Pangana Honavane. Karigamba Billasi, House of Pukata Tarabadi, Sing me, Miam Gilup, and Poeriba, Achona Kaida, Dominate Hokloi. However, the paper contractor assume ansam KSO GSQ Amadi Asumki Federating Unit Sinki Waiba Mifam of a Pang to Warip Cameron Locre. Bifamaduna Lengaki Tong, as it was running the Fondok Luina Karigamba, Lenga Zanaki Wafum Singer to Tabak on Torok Travade. Matam Kara Lepton Lay Robber Kongjan Sing Makata Sanchilakpada, Tolok Afata Kodemaki Texac Lenga Pugata Anasu, Serula Cinemakatana Aire. Maragasida ADC Bill wthok Assembly House of puthoktuna khnnba ntana wroisin purkpa ngmloi. Autonomous District Council ADC Bill 2021 ki matangda lengak bairiba singna biam tinba mafamda faina tragna fate aina lawbana wthok koiriba asiki wroisin. Puthokpa ngmloi wthok asiki wroisin purkki hairabadi Assembly House of puthoktuna MLA sing marakta afafata pumba debate tawnahanduna warip lawsi aina tengnopal Assembly Constituency MLA di Korungthang na fangdokre. Aimol Students Unit Manipur na sinduna Technopol District ki manungchan ba Aimon setu beles ta pangthoki ba Aimon frup kini famanga suba annual sports meet hautopi thoromda mataki wafam ase MLA Korungthang na fangdoki bani. Mara makhatan haiki lenga kasna Assembly House am lairi aibase khangdabagi mongda Hill Area Committee na recommend tawki ba ADC Bill 2021 asibo namjinduna thamba haibadi yamna lewak thibane. Hiram kaya da sultanat lairiba singmi myang biyai fanaba puthoki bill asibo atoba matamda House of puthoktuna khnnba natana House ke committee ama semdana bill asigi matangda yengchenbagi thabak jatabiyo. Amaromda none da pangthoki ba political conference ama da sem minister na tampakta laigedaba MLA sing miyamna mute oina thagat pirakanu aina phongtoki ba si adaba singda yamna fajaba am orba su phibam basi karidagi lakhibano haibasi hana thigatpham thoke. Maruwin singi AC ayambagi jurisdiction asi tampak constituency mga taruk hena chawba mafam yauri. Hariba mafam sing asida MLA amagi local area development phanda constituency ama sembada oithoktaba amadi singi miyamna MLA ama unaba lakpada su imphanda leibadani hena khudong chari. Lengaki leiriba department ambasu imphanda loina thamdan tabak thonba asine chingmi singna scheme amagi khudong chaba logna da phona bada chawna khudong chata pamayongnari. Maramasina singmi sing impalda leiduna tabak tawloi harbadi sing dasu lenga ki tongan ba department ki office ning thina thamtana mafung pana tabak tawpiyo ngasi ki tharumada da Rabi Jewelry Kaksing Bazar ki mafu menglamba Rabi Aimol Drive Unit Manipur ki president Montoireng Aimol Student Unit Manipur ki president S Korungthang Aimol General Secretary ki S Langkosung Aimol Federation of Home ki president sapam sajatungani na jingba miyoi ka sudharu yake Makatarakba atopa pau amadana South Africa case singi namit taraga mathoi mang oinana Europe the Omicron corona variant lairamle South Africa the Omicron coronavirus variant nabasing anba thengnakiba atoki mamangdagi variant adu Europe the lairi aina Netherlands tagi anoba data amna ngarang utkre South Africa na anoba virus strain adu World Health Organization the pau khangalakiba atoki matungi sagul the ayamada khathangba Africa ki lepak singda pandam thamduna malayamge Akoi bidalebak mayam amana sadok sasen gi atheng basing thamkre adabu Canada na bakoi gi atheng basing adu Egypt amusung Nigeria su yauna paksok saktok han kibaga satok sasen da pakte na pungthing thingbana afabadagi di amang bari hena tawan gani hanangarang World Health Organization warning tawkre South Africa na November 15 da anuba coronavirus variant Omicron ki han pakke sing adu official on report tawkiba adu gi matangta das authorities na Omicron adu lebak adu gi manung delaire report tawrokra maramna Pagdana na satok sasin gi ating basing thambagi mangtang ngai weba du tage anoba variant adugi mutation gi masing jamna wangba aduna maram oiduna masi hena sandokan panadragana vaccine sing da hena resistance oiba yai haina WHO ona thajare hariba variant adu mapalai bagda satok sasin tawbagi thodok sing laikidaba ama yawn November 18 amasung kolhom doidage das test sample ani da fanghe Omicron variant gi damak leibak mayamna Housing Jamna section laina kivaga maduna kadaida sandorakli amasung matam Cam sang sandok kadoribano abagi hena mayak siangba adu nabit kudingi uragle Housing Pobda Australia Britain Canada Hong Kong Israel Italy amasung Portugal jamna lebak amasung territory taragani to hen pada Amerika nabasing kangbangam kre Europe lebak singi marakta Belgium amasung Germany animak na November kon mangagi mamangda anoba strain adu na nabasung report tawkre adubo madu mapal lebak da chatpaga mari laina ke
Latin America na lebak ko bit makoy gi han banaba du thengnake Germany da covid dagi chamri hena chikre Germany da February thakai patung dagi coronavirus dagi asi jum sakasan bit khwai dagi masing yamna sikre Hauki baning thamtha da khwai dagi masing jamna intensive care da lekiba masing da hena handagi Christmas phawda lebak asina anhaba lesing taru intensive care da leiraba yai haina hospital sing na phangdokre February taraga nipan gi matung dagi namit kudingi oiba khwai dagi masing jamna piba Khwaidagi masing yamna siba oina ngasi jam sakachana mita anaba zamri nifuga taruk sikhe masid haraga apanba asiba masing lakamaga sum lising amaga satret marfutra yaugre nauna miyoi lising hompuga tarit chamaga marfuga taruk nauna naraki aina Germany ki state Infectious Disease Agency Robert Course Institute in Haike Taiwan da landaba economic suicide amok oigani aina Shinzo Abe na China da warning tawgre karigumba paisingda taipagi mayukta military ki thabak lakula putarabade Fatava Pibam Amayuk Naragani warning Tauraduna. China na Taiwan ga Karikamba crisis and Batopata Arabadi, Japan Masumasi Kongbu, US Sangselagani Ibasi. Kangadabani Aina Hanaki Japan Prime Minister Shinzo Abe na Haikre. Nasijum Sagasan mit Taiwan da Miyamama the video the space ama Piraduna. Shinzo Abe na Haiki, Hena Sakti, Ekalaklipa China. China na Japan Amsung Taiwan da Satrak Batabak sing the Lan Amasu Santi Marakta Laipa, Layhitumami Samandu Hena Arubo Helakane. Magi wagang sing adu Taiwan Strait to liba ungkhatnaba sing matang da saknaraba Tokyo politician amanangang bada khwaidagi akan ba wafam sing manudagi kharane US lawmakers sing khutbu amana Taiwan da laki ba khongsat amagi ba khumda China na nomai jing nimita itha da duda lan gi plan sing nauna paisala ki ba tu gi matungda masa naraki ba maram dagi hoki ba sayud da prime minister pham thado ki ba abe gi wafam sing adu phangdola ki bane China ki Communist Party ni thada du kaidongai da laya kidrabasu makoi ki territory ki thadok naba yada ba saruk ni haina lauri amasung atai lebak sing official hoina mari leina pa sing thingjin naba honare atop state dagi machine saraga thajilak pana Manipur gi helom ki ba yabagi akiba leire ngalingai matam dagi hauna khongkhang ki semilon gi mayul oina hawrak ki ba iong phi kwangna sahaba firol sing atop state sing dagi machine saraga mamal hongna thajilak pana Maramoraduna state asigi helom matam hamada hekta matki yabagi thag yaure Matam amagi chana lon nata hongba kaya lakiba maramna iyong phigi chanafam chu nogu nobagi hantarakle mamangai dadi nupa khudingma khudai selami nupi sina phanek senarame masi tangai fadaba ekhoi gi physical eating oirame adubo hauji tin khalakliba narul sina khudai set kidre laisabi masa sing phanek sena kidre madugi mahutta masada wai chinde aiduna napa su nupi su khongdau senakre maramaduna iyong gi firol sing asi nat kamari lena ba hiram kharakta sinabana maram oiraduna Helongi pothok sing mut khinabagi masa kambasu oire mangtharakliba ekhoi gi culture amasung ekhoi gi helom asi hengna bani aiduna tongan ba civil society organization khrana class 8 gi graduation gi thak paw bodha leiba nupi mairo sing da phanek sedan ki adubo hariba phanek sing adu housing da amuk Manipur gi iyong da saba sinakidre madugi mahutta mapalam da gi machine saba mabal hongba amasung hena masak phajaba nanba phanek sing thajilakre mamalda mapandagi sat thajalakliba phanek sing aduga changthamnaba ngamdabadagi Manipur gi iyong da saba phanek ekoi gi miyamna leituna sinabagi sangyamna handarakle Khwarambal Kaithil da phanek firol jonbi ima amana pause asida hai lamdamasigi iyong na saba khudai namada lupa chamri yankai dagi chamanga phawla yoli aduba mapandagi machine saraga pusilakpa khudai sing asidi sumna dagi lupa chani dagi chani yankai phawbadu phange machine saduna pusilakliba hongba phi astagi isagi iyong da sajaba phi asina yamna Fava Hilabasu Lamda Masiki Lairaba, Mian Masing Hiana Labor, Amadi, Kodina Sing Polam Sing Asinabit Kuding Sinaba, Polamama, Wairakta Maramna, Miamna Mamal, Ahumba Polam Sing Asina, Hena Pamna Linare, Masikizamata, Pige Fanek Mayek Naibin Sing Basing Asiso, Lamdam Asida Yong Sadan Putorokliba Sigama Pandagi, Posalakliba Asimamal Tankai Hena Kena, Maramda Ahumba Polam Sing Asin Hena Pamla Linare. Lamda Masikin the P or Bissing the Tabak Chatukpa. Office Governor sing bada Paksana Sari when a senariba Rani Manau Arakandaba in a P asiso. Lamdamasigi Yong Satan Putopada among the Lupa, listening Japanga Taki Lupa, listening home Samanga Power Piri. Atama Pandaki Pusilapasing Acidity, Subnagi Lupa, Samanga Lupa, listening Ama Power Sal Pangle. Poliska Mungnakre, Impalways District Manuchanba, Awang Wabagai Makalai Dagi, Sahulsen, Nilkanta, Sahi, Yankai Suraba, Muyama, Mamang Tana Bimba, Tarakani Panda Mayum Dagi, Tokyo Dagita, Adumaki Kunmatoida. Singaningai oiba mongda siraga phangkiba thodokta senabasing puthogo aidana ngasi khongjang changchin wada police ka mungnakre pawasina hai ngasi yu pung 12 rom taba matamdagi hauduna Imphal East District ki marang chenba awang wabagai development committee
awang wabagai maira paibi amadi awang wabagai signing club na silaga lekai asige community hall da wagat khongjang ama satharba matung khongjang adu sarga akiba miyamna sangmai police station da memorandum ama sindabagi rally ama satke rally adu awang wabagai lerk hasin phamda sangmai police ki team amana thatpadagi akan bapong da bogdake tungda wari sanarba matung janaba purakpadagi awang wabagai community hall da wakat mipam ki khongjang sathake aroi content singa siki maru iba pau khara si ba pau dam jariba mari local news YouTube channel amadi Facebook page asidagi yengperi papana mapathaga sari channel asina tumda kanara badi subscribe tawi ribasina subscribe tapi rambaloi nana like and share tabu sukawi kan pramakpo amakhan thaga sari